Numiradu December ki tarik mapal 2024 ayuk ki matamni Bangalore Police ki control room da call ama laki. Call adu da miyo ema matanda siraga leram le haina hairaki. Madugi matung police sing aduna mafum da chatlaga yengba matamda ka manung da nupa amagi asi baksang leramba du thengnaki. Aduga asi baksang adugi mathakta A4 size ki paper amada capital letter ngaktana justice is due haina hiraga leramki. Aduga masigi mathakta nupa asina sidringai mamangda 90 minutes sangwa video amadi page kun gamari oiba cherol kharaga iraga thamlami. Nupa asi kana oirabazano amadi kari maramgi damakta mahangna asumna tawram livano. Mahangna thamlamba video amadi letter sing asina miyamda kari haining livazano. Aduna ngasigi videos leida hauja yamna su laibak thiba thodok ama oiriba Atul Subash ki wari asi marik chumna khangminasi. Atul Subash Bihar ki chahi kunthraga mari suraba misak amani. Mahagna masil manau khwaidagi ahalni. Atul gi mama mapa Anju amadi pawan na Atul ba piklingai matamdagi yamna wana laik laisu tamhalaktuna mi ama oinaba honaki. Asumna Atul Bangalore yamna chawba company amada artificial intelligence ki engineer ama oiduna thabak tawruga lerami. Mahagna magi mama mapa amadi magi manau nupabusu yamna nungaina karisu wanhandana thamlami. Atul ki punsisi yamna haraukta yamna laikhidubu magi punsida awatpa amadi leramki. Magi punsida magi punsi supa laiminagaduba life partner amadi walame. Maram asina madubu phangnaba Atulna sadi.com hairiba dating website asida profile ama hangnumki. Asumna 2018 gi matamda website asidagi Atul gi nupi oirakadoriba Jaunpur UP da leiba Nikita Singhania hairiba nupi asi thengnaki. Atul na nupi asiga ahanba wari sanaba horkpa matamda nupi asi wayamna ngangjadaba yamna ing tappa nupi amagi saklon lorame. मेरी पत्नी बहुत ज्यादा बोलती नहीं थी फोन पर जब बात होती थी हमारी और काफी सोच समझ के जवाब देती थी, है ना। तो मैं चूंकि काफी बातें करने वाला बंदा हूँ, तो मैं हमेशा सोचता था कि ये तो एक समझदारी का सूचक है, एक विजडम का मार्क है कि कोई लड़की कम बोल रही है और सोच समझ के बोल रही है तो शी इज वाइज। बट अच्छा ये है कि जो मेरी पत्नी ने मुझे खुद बताया कि उनकी भाभी माँ इत्यादि लोगों ने इसे समझाया कि शादी के पहले कम बात करो, नहीं तो शादी टूटने के चांसेस होते हैं। अब मुझे समझ में आता है कि ऐसा क्यों बोलते हैं, क्योंकि अगर लड़की ज्यादा बोलेगी तो सच पता चल जाएगा शादी के पहले। Asumna Atulna nupi asi ka warisu yamna toina sanaba horoklami amadi mahakna su nupi asi yamna pamjarami. Sumna matam kharagi matungda 2019 gi January thada makhoi ani luhongnanaba wa lepnaki. Hojik fawda Nikita asi yamna ingtapa wa yamna ngangjadaba nupi amagi saklon lori. Adubu Atulna di Nikita asi yamna ingtabi khanjaduna yamna pamjarami. Asumna tha ahum gi matungda April 2019 da Nikita amadi Atul makhoi ani luhongki. Nikita gi mapasi naba maramna luhongba sisu yarikai thuna hongki maramdi mapaduna haksang kalingai matamda machanupi bu luhongbu uningi haiduna. Nakal animaki family su luhongba asida yamna harauzaki. Atulna luhonglaba matungda Mauritius hariba mafam asida honeymoon chatnanaba plan tawki. Asumna matamasi Atul gi punsigi yamna nungairaba tangkak amani adubu makhoi ani honeymoon gi mafumdi yawraba matungda Atul gi thamoida karigumba khara fawba horki. Maramdi Nikita asi magi nupi oizarabasu mangonda wari fawba phajana sarakide. Amadi karigumba ma chatpa matamdasu Atul ga sukchat chatminaramde. Asumna torokpa mawong asida Atulna Nikita da kari tawkrage mahangna kari lankrage haiduna yamna toina hanglame. Adubu Nikita na wahang adugi paukhum adu pirakpa matamda Atul gi thamoidi machet tana kaiki. Nikita na phongdokibada mahangna kaidonungda Atul ga luhongge khande haiduna phongdokhi. Magi mapa narakpa madi imungi miyoinasu Atul bu paisa pai mayum makai fazana lei haibadagi luhongkibadi haina phongdokhi. Wahai singadu tavda Atul yamna thamoi sokhi madi makhoi ani yamna su khanarame. Adubu Atulna mahangna Nikita bu fazana nungsibiduna care lobiba taragadi soidana manasu nungsirakani haina khalame. Asumna Mauritius tagi Bangalore da halakhi madi Atulna Nikita na nungsibinaba hena honaki. Mahangna haiba khudimak loini yakhi madi Bangalore gi traffic aduda kilometer 30 amuk henbasi hankat handa office da Nikita bu adum thinki.
Masi irai laiba thabak ama malamgani bu Bangalore gi traffic asi hainingai leitana chinmani. Masi gi sumathakta Atul masasu engineer ama oivana thabak su yamna chillivani. Adubu laibak phavana Atul na honajaba asi Nikita na su khaji khaji khangbi ba horakki amadi tapna makhoi ani close oiba su helaki. Asumna matam kharagi matungda Nikita pregnant oiki. Adubu masigi marak asida Nikita office ta discipline kaibagi damakta thabaktagi tanthoraki. Asumna Nikita mayumdagi mapal sudok thoktabida matam chupada mamaga call da wari sanaraga leiki. Aduga matam ayambadasu Korean drama yengduna adum leiki. Marak asida Atul nadi Nikita bu yamna care lobiduna leiki. Chang naina doctor da check up puviki amadi hidak langthaksu amata warhandana yumda loinamak thamki. Masikak natana Nikita bu yamna nungaina thamnanava maid amaga cook amagasu thamki. Aduga Atul na magi mamasu Bangalore da kauraga Nikita bu karisu warhandana thamki. Madugi matung 2021 gi matamda makhoi anigi masanupa ama phangzaki mamingna biom haina tholami. Macha ama phangbasida Atul na sidaidi makhoi yamna harauna nuksinana leirani khanjarame bu Atul na khanjariba dugi ona tainavada loinamak oiraki. Macha poklaba matungda Nikita gi lamcha sajata yamna ohongba laki. Nikita na Atul da makhoi macha adu mahak senaba ngamkhiroi Atul da ma oina sena waina hairamki. Masi haikibagi maram si chapchaba kari kino haibadi khangdri dubu source kya da phongdokpagi matungina matam aduda Nikita masa yamna solemadi maram amadana tasengna macha adu yokning dabagini haina phongdokli. Ahan bagi maram asidi hoi chumlamba yai dubu anisuba maram asidi tasengna ngakdaba ngamde. Matam adu corona gi ahan ba lockdown torokpa matam aduni. Bangalore da corona gi case yamna wangkhalaki amadi dukan singsu loina thonglona keduga imung gi thabak tawbinaba mi nexa ge havesu amatta phanglamde. Dubu Atul na kanna honaraga thiduna nupi ama yum gi thabak tawnanaba thamki. Sumna Nikita di yum aduda yamna nungaina thabak karisu tawhandana call da mama ga wari sanaraga adum leiki. Adubu Atul di office gi thabak tawba khang natana yum gi thabak su tawrami amadi masa adusu man oina lorame. Nikita si thabak su tawdana sum leibasida Atul na thabak ama tawhalabadi khara honglakadra khanduna Nikita bu programming tambirami. Asumna Atul na Nikita bu interview ka yahunduna thabak amasu phanganki. Adubu thabak phanglaba matungdana hena Nikita na Atul bu wahanba helaki. Nikita na hanadagisu Atul dagi pesha adum lauraga lakhidubu haujingna amukena pesha pinanava demand tawba helaki. Aduga pesha adusu khaji khara kanate. Kita amadi magi family na Atul dagi ahanbada lakh ahum lauki anisubada lakh mapan aduga ahum subada lakh mari amagasu lauki. Masi pumnamagasi sumnagi ahanba lockdown tawba matam aduda thokiba thodokni. Madugi matung anisuba lockdown gi matamda Nikita gi masadu kharaga muk sonjilaki. Sumna Nikita ga laiminanaba Nikita gi mama Nisa asi Bangalore da laki. Nikita gi mama laglaga moigi yumda laiba matam asidagi hauraga Atul gi punsi asi hena kangkhong chaiba helaki. Numit khudingi Nikita gi mama Nisa asina Atul da lupa lakh yankai piu haina hairami. Paisa adu Jaunpur gi central area da yum ama lainavani pidaba yaroi haina numit khudingi hairami. Dubu Atul nadi piba ngamloi maramdi hana nasu lupa lakh 33 pikhrabani haina haiki. Masigi maramda makhoi ahum numit khudingi marai yanaki. Madugi matung 17 May 2021 numit asida Nikita amadi magi mama adu pochai loina puraga makhoi macha biom su puraga yum adu thadok lamnaga chatki. Aduga Nikita Delhi da leva Accenture herba company sida thabak tawki amadi magi macha nupaga loinana Delhi da leki. Nikita gi mama su Jaunpur da hankirami. Aduga Atul na Bangalore da mathanta leki. Asumna matam kharagi matungda yamna nungaina leizaramba Atul gi punsi si amukka hena kangkhong chaiba helaki. Nikita amadi makhoi gi family na Atul gi mathakta case mapan hena pansilaki. Duga case khara amadi Atul khakta nattana magi family pumada pansilaki. Nikita na phongdokhibada Atul na mahaku phuba chaivisu tawi hena phongdokhi. Atul machanupa gi masak uruktava chahi kya haukhre amadi machanupa gi masak adu phoba kauksilakle. Mamangi chahi ahum asida Atul na court kanava Bangalore gi Jaunpur phawasi masing thingamdana chalame. Atul khakta natna magi family pumba chatpasu kyarak yauki.
Atul na magi thabak tagi suti lawduna court hearing adugi damakta chalam medubu ayam matamda just leramdaba asigumba kyasina Atul na matam amadi paisa changna laklibadu aremba tahanki. Asumna sum matam manghanba amadi paisa manghanba sida Atul na Nikita da wafam asi loishinarasi haina hairami. Maduda Nikita amadi magi family na Atul da crore ahum piyu duga loisilasi hairaki. Masikang natana masanapa unaba pamnabadi lakunthra amagasu piyu haina hairaki. Adubu Atulgi mafamdadi asuk yamma senpham asidi leiba natte. Maramasina court hearing adu makha adum chathaba tarami. Adubu Atul si Nupa oivana court magi mateng pangwinava kanasu laikide. Atul na court hearing adugi matam lepliba Peskar Madab hairiba nupa asida court hearing asi matam khara sangna gap lahenanava haizaki maramdi Bangalore gi Jaunpur tamna toina lakpa haibasi paisa amadi matam sanglivani. Matam adu khara sangna gap lahenabagi damakta Peskar na Atul dagi paisa kyasu lobiki. Matang asida hangningli wahang asi aikhoigi leibak asida corruption leitaba mafam asi tasengna leitraba jala haiba wahang asini. Atulgi case ki principal just oiriba Rita Kaushik hariba nupi asisu corrupted oiramki. Rita Kaushik na Atul dagi lupa lakh manga sumdagi case asi thuna loishinanaba lawki. Mipum khudimangna Nikita gi family court ki pion amadi just na fawba Atul dagi paisa loinamak lowiki. Duga khwaidagi ngaklibasi Atul na just aduda Nikita mahakku moral sivani masi false accusation ni haina haiki. Wahai sing adu haiba matamda just aduna Atul da adu kaidorage marks se nangi nupini masi normal ni haina hairaki. तो जज का कहना था कि तो फिर क्या हो गया, तुम्हारी पत्नी है, अगर तुम पर गलत केसेस डाल भी दी तो क्या हो गया, ऐसे ही होता है. जज की पाकु मधु तावदा Atul tasingna angakpa fawki madi mahangna just aduda amukka hangki. Chahi khudingi masigumba aranba false accusation asna maram oiraga nupa kya mathanda sijai habasi khangbi vraina hangki. Atul na masi hek haibaga magi nupi Nikita na adudi karigi nangsu sijadrino haina hairaki. Aduga khwaidagi ngaklibasi Nikita na wafum asi hairakpa matamda judge oiriva Rita Kaushikna noklaki. Aduga Rita na Nikita bu mapanda tokhankirame. Aduga Rita na Atul da hairaki madudi case asi false accusation haiba maksu khangni haina hairaki. Nangi family gisu khalu aduna case asi loishinanava mangonda lupa lakh manga amaga piyu aduga case asi loishinbada ma mateng pangbirage haina hairaki. Adubu Atul nadi case asi ma lande haibagi evidence loinamak lei chumna thabak tawbiyu haina paukum piki. Ujik tawriba mayam asida Atul na phorumgadavadu amuktang khallaga yengbiyu. Noma court asu Nikita gi mama Nishana Atul da nang haujipok sijadri aidi ngasi nang sibagi pauk tagdra khallubani haina karemna wiki. Maduda Atul na ai sikradi noigi party sidi kamaina tahudori haina haiki. Maduda Nishana nang sikrasu noigi family dagi pesadum lawgani duga nangi lanthumsu nangi nupi gi madi nachagi oivagi hak lai haina phongdoki. Matang sidagi akhoi na khangba ngami madudi Nikita gi family na pamdibasi sumna dagi paisa amadi lanthum khaktina habisi khangba ngami. Masi pumnamak asi Atul na mahak sidringai mamangda iraga thamlamba che aduda yauramba ngaktani. Chahi ahummuksi makhoisingna Atulbu otpiraga lakivani. Aduga magi mateng oivigadra khanjiruba aikhoigi law asinasu mahakpu karemna wiki. Atul magi masaga faw unava phangalamde. Atul khakta natana karisu mara laijadava magi mama mapabusu mentally onnai wiki. Kona thangda Atul na khalami madudi makhoina tawriba mayam asi magi paisa amadi lanthum khara leivasi pambagni haina khalami. Duna mahak sikravadi masi pumnamak loishin kharne amadi magi mamaga mapagasu moina otpiraroi haina khalami. Asumna chahi 39 suraba engineer amadi mapa oiraba Atul Subash 8 December 2024 numit asida mathanta sijaki. Adubu mahakna mahak lande habisi miyamna khanghaunava mahakna sidringi mamangda 90 minutes sangba video amada wari pumba liramki. Aduga page 13 gi cherol amasu iraga thamlamki. Maduda mana hairiba khudingmaki evidence singsu loinamak attach tawraga haplame. Video amadi letter sing adu Atul na magi manau nupagi email amadi NGO gi WhatsApp group ta ahingi pung ama tarakpa matam adwaida share tawraga thanamki. Nongalaga police sing aduna Atul gi mayumda Atul gi asi baksang ro thengnaki amadi maduda A4 size ki paper amada justice is due haina iraga thanambadusu thengnaki. Madugi matungda Nikita amadi magi mama adu lot kirame. Nikita December 9 gi horaga office ta su laklamte.
Just Rita Kaushiksu Thabuk Shuti Lokirami. Aduga Marak Asida, Atulgi Mama Mapa Amadi, Manau Nupanadi, Asumbagi the Mukta, Mara Levesingadu, Sayak Pinanava Haizaki. Pickling Matamdagi Yamna one Honazaraktuna, Asobami Amo Oelakiva, Isam Samzaba Masanupadu, Todo Asina Hatpiki. Madugimatung Numitaruni Leraga, 15 December 2024 Numit Asida, Atul Sibaga Marilenana, Bengaluru Police Nikitagi Mama Amadi, Magi Mayambaga Makoi Fazinki. Adubu Quaidagi Maru Orivasi, Makoibu Maragi Matungina Serak Pangadra Hivasini. Fazin Kivadu, Bel the Tado Krahenesu Haine Ridubu, Masig Matanga Chapsav the Kangmangam Sadre. Hudo Asimaramda, videos the YouTube na Panbayadava, Wari Kiam Suleri. Amadi Atul Namagi Masanabagi the Mukta, letter Amagasu Iragatanumki. Letter adu the Kari Iramemadi, a hand but details sing adu Kangbinin Lavdi, description the link Hapsaramge, Maduda Sanglaga Pavio. Videos the YouTube na Yadavanina Hapsararoi. Aduga Equida, Wang Amadi Adumuk Lady. Equigi law asta, Kudimak the Nupina Buhairadi, Adumak Chum Lagadra. Equigi law asta, Nupasing Haizavadi, Tavi never later Rahibu Wangasani.